Matam ama hektada pokairak payaba mai gi ching amagi mathakta aikoi khudingmak phaminare. Election reason ngairiba corona khaknatna ahum suba lanjau amagi akiba su leire. Matik charaba khulai kya gi lalaksida mane mamuk chinda paudana badagi hena Ukraine ga Russia ga langnari. Media ayambanasu maikai amatagi wari libugum uba fangle. Viewers singna hauja takpirakpagi matung inna hiram asimaktada khudol tamjari ngasiga Sunday Paodamkhol mityeng taminarasi Russia amadi Ukraine gi Asengba Paodam. February 13 da Russia na ningthina senaraba masing yamlaba lanmi yumlonaba Ukraine da thajinki. Malemgi anisuba lanjaugi matungda Europe ki oina ngasi fawda asiguba military attack laikidri. Human Rights Office ki matung inna sagol sel fawda micham 249 laikidre 553 amana sokle. Ukraine lomdagi sandorok patonga amagi matung inna Russian 9000 hatkre. Khutlai gari 900 henna Ukraine na khudum chanchin kre amadi Russian lanmi kya surrender tawkre. Amaromdana henna thajaba yaba sourcing matung innadi mas ahum phawda Russian lanmi 498 amadi Ukrainian lanmi 2870 laikidre. Russian lanmi 1597 amadi Ukrainian lanmi 3700 asok apan nangle. Maraksida Ukrainian lanfa 572 Russia gi makutta takre. Russian lanmi Ukrainian singna phakibagi pawdi leitri. Kumja 1991 fawda USSR gi phibanungda chalamba Ukraine amadi Russia tattana unkhatnakiba laikre. Sathariba lan asimaki maru oiba haurakphamna 2014 gi thawdok aduna oikhi. Sahi asida kari thokibano haibadu nainadringai mamangda lan tawnariba leibak ani gi military strength khangminarasi. Screen da pijariba detail si Global Fair Power 2022 gi matung innane. Sat asigi matung inna Russia gi active personnel lakh nipan makhai leibada Ukraine gi lakh ani khaktani. Paramilitary force amadi landa tangai fadana sijinaba tengta Russia gi saruk manga thokpagi ama Ukraine na oiri. Fighter aircraft ki yenglagana Russia na saruk tara henna amadi attack helicopter dana saruk tratuk helibani. Leibak ani gi lansina ahum suba lanjau gi sakpham oirakpa yabagi phibam hairagana NATO, United States, European Union amadi United Kingdom na Ukraine gi michamda leplakpa asini. Ukraine na toina haibada European country singdagi Ukraine na khulai gi mateng chauna fangli. Atopa michang leibak singdagi di moral support khaknatna hojik phawbagi oina lanmi natraga sel gi mateng di phangba udri. Thengna phangba paw amada South Georgia dagi lanmi 3800 Germany maikai pangkhre. Lanmi sing aduna North Atlantic Treaty Organization NATO gi khongburoi lanmi singa langi practice tawminagadoribani. Khongthang asimakna Russia thingnanaba sem sari haibagi pawjel su seli. Sathariba thawngsina ahum subalanjau gi damak thong hangdokpaga pangkakni haijaningi. Nakal amadana Russia ni. Russia gi mayoktana Ukraine bu support tawriba NATO, United States, European Union amadi United Kingdom ni. Video makha satarkpa oina khangminarase 2014 gi thawdok adugi akupa marol. Ukraine da thokiba Revolution of Dignity tabi khraba. 2013 gi November thada Lithuania da European leibak kya gi luchingbasingi chinglemlaba mifam ama pangthokhi. Mifam aduda Ukraine na European Union ga Political Association amadi Free Trade Agreement amagi yana che ama sahi tawnagadabani. Kumja 1991 da kaikhiba USSR gi khwaidigi chawba leibak machet ani Russia amadi Ukraine oikhi haiba yai. Matam sangna Ukrainian kyana Russia bu mapi mapa amadi haurakpham oina urakhi. Emotional integrity ama loinakhi. Russia na sumaikai kyadagi Ukraine bu tengbang duna lakhi. Communist political ideology leminaba leibak ani gi marakta the North Atlantic Treaty Organization NATO amadi European Union gi mityeng changlakhi. Miyam na su hena khangbiri NATO haibasina leibak kunthra gi military alliance ni. Maraksida European leibak kunipan amadi North American leibak ani yauri. European Union haibasina Europe ki leibak kuntret ki lengaklon amadi sinmitlon gi punsinnabi union amani. NATO amadi European Union animakta chanba leibak kunmathoi leiri. NATO amadi European Union gi member anamba manaba khaknatana makhoi animaki value amadi strategic interest su manai. Samna hairabada makhoi animak kaifadraba michangni. Maraksida Europe continent manungda leijragasu NATO natraga European Union dati sandriba leibak 33 lemhori. Europe ki khwaidigi chawba leibak na Russia ni. Lok amada kai ani kunba yate.
यूनाइटेड स्टेट्स मेंबर ओइरिबा नेटोदा अतोप सुपर पावर रशिया कोनछिनबो ओइथोक्तबनी मरम असिना मखोइना रशियागा 2295 किलोमीटर की ngमखै पुनबा अमदी यूरोप की सेकेंड लार्जेस्ट कंट्री यूक्रेन द मियेंग चंगलखिबनी हाइबसु याय 2010 दा मतम अदुगी ख्वाइदगी फावबा पॉलिटिशियन विक्टर यानुकोविचना प्रेसिडेंट ओइखि व्लादिमीर पुतिन नसु सपोर्ट तौखिबा यूक्रेन प्रेसिडेंट असिना यूरोपियन यूनियन गसु मरी सागतखि अदुबु 2013 नवेंबर की लिथुआनिया की मिफम अदुगी नुमित खरा खकी ममांगदा प्रेसिडेंट विक्टर यानुकोविचना यूरोपियन यूनियन के खुसमनबगी यानासे अदुदा सही तौरोय हाइखि खोंगथांग असिगी मायोक्ता थवोइना सागतपा मानबा मियांगी इरांग लाखि 2014 की फेब्रुवारी 19 की हेंगतखिबा इरांग अदुदा पुलिस त्राउमदोय अमदी मिचम हुंपुमापन सिखि मियोय लिसिंग अमा चामा हेना सोखि यूरोपियन यूनियन की अकनब प्रेशर मखादा प्रेसिडेंट विक्टर यानुकोविचना पार्लियामेंट पावर ट्रांसफर तौदुना नौना इलेक्शन तौहनबदा याबा ताखि अकीब खरा लोइनदुना पुंग खरगी मनुंगदा महाक यूक्रेन थादोक्तुना चेनखि महाक हौजिक पॉलिटिकल एक्जाइलदा रशियादा संजफम लौरी हाइबगी पाउ ताजै चप चाबा मफममक्ति आरके प्रोडक्शन खंगबा ngamjadri तांकक असिना रशिया अमदी यूक्रेन की मरीदा अखाबा महाउ अमा पुरखि पौखुम ओइना USSR दगी यूक्रेन खाइदोकपदा याउखिबा रशिया ददी तिनजनिंगबा क्रीमियाबु रशिया ना लौसिनदुना मनिंग तमनखि इंटरनेशनल मैपता यूक्रेन की फिबानुंगदा चलबसु यूक्रेन दगी तोंगान ताजगे हाइदुना लालहौरिबा डोनेट्स अमदी लुहान की लालहौलुपसिंगबु 2014 दगी हौना रशिया ना अचंगबा मिलिटरी मतेंग पांगदुना लाकली हाइबगी रिपोर्ट लई यूक्रेन के इंडिया के मिखल खेनै मियामना प्रेसिडेंट बु डायरेक्ट इलेक्ट तौबगी चटनबी लई प्रेसिडेंट मरु ओइबा थबक थोरमसिन सिल्लांगी मरु ओइबा वारेप अयाम लौई विक्टर यानुकोविच की मतुंगदा मियामना खनबा प्रेसिडेंट अनि लाखरे हौजिक प्रेसिडेंट फम पाइदिबा वोलोदिमिर जेलेंस्कीना फम पाइद्रिंगाइदगी हौना रशियागा मरी फगत हनगनी हाइबगी एजेंडा थमखि अदुबु ओना तैनबा ngakta तौरखि खंदुना येंगसी नाकल अमदा KGB की ऑफिसर ओइरंबा अमदी जियोपॉलिटिकल की लमदा थोइदोक हेंदोकना हाइसिंगनबा पुतिल नाकल अमदना कॉमेडियन ओइना हौरकपा जेलेंस्कीना रशिया यूक्रेन मरी सोक्सिन हनखिबगी मतंग सिंगदु चौराकना खंगमिनसी नंबर 1 2019 दा फम हेक पाइबगा दिसंबर दा पुतिन अमदी जेलेंस्की पेरिस दा उनखि मिफम अदुदा जर्मनी अमदी फ्रांस की लुचिंगबसिंग सुसरुक याखि पीस टॉक अदुदा मिन्स एग्रीमेंट अमा सेमदुना रशिया अमदी यूक्रेन अनिना शांति लंबीदा यानबा पुरखि इकुई कुइदना यूक्रेनियन प्रेसिडेंट जेलेंस्की वखल होंगलखि अहोंगबा अमा हेक पुरकपदा यानासे अदुगी वाफम खुदिमक निंखाइगनी हाइना पुतिन न थमखि हाई हाइना था अहुम मतुंगी मिफम अदु नंगनबा यूक्रेन की फमनाइबसिंगना यानासे अदुगी वाफम कयादा होंगदोक होंजिन तौखि नंबर 2 जेलेंस्कीना यूक्रेन बु नेटोदा याहोनबा होनखि निंगसिंगबा याय सोवियत काइख्रबा मतुंग सोवियत की अरेमखाक न्यूक्लियर खुलाइसिंगी मपाना 1994 फाउबदा यूक्रेनना मालेमगी ख्वाइदगी चौबा न्यूक्लियर पावर सिंगी मरकता अहुम सुबा ओइखि मतमदुदा रशिया की यूक्रेन गा यानबा अमा लैखि मसिदा यूक्रेनना न्यूक्लियर वेपन सिंगदु पिथोकपा अमदी रशियाना यूक्रेनदा लंदादबा हाइना यानखि अदुबु मरी मरी चथरकपा थौदो वाथोक कयादुना 2014 दा रशियाना यूक्रेन की क्रीमिया लौसिनखि मरकसिदा यूक्रेन नेटो मेंबरशिप लौनबा थौरांगलपा असिसु रशियादा नुंगाइतबा हेंगलखि खंदुना येंगसी यूरोप की ख्वाइदगी चौबा न्यूक्लियर पावर प्लांट यूक्रेन दा लई अमुक्सु वर्ल्ड वार गुंबा फिबमदा युमलोनबा यूक्रेन दा यeknabagi मिलिटरी बेस सेमलदी रशिया दा याम शोकनी मरम असिनसु यूक्रेन ना न्यूट्रल स्टेटस मेंटेन तौबा रशिया की दमक तंगाई फदे नंबर 3 जेलेंस्की ना प्रेसिडेंट ओइबा चही फाद्रिंगै महाकपु मियामना पामदबा असुम हेंगलखि ओपिनियन पोल अमदसु रशिया का चटमिनबा पामा मिसिंगना हेंगलकपा उखि मतांगसिदा जेलेंस्कीना मसागी इमेज फगत हन्नबा ओपोजिशन पार्टी की इपाउ पुथोकपा टीवी स्टेशन अहुम थिंजिनखि थौंगदुमक रशियाना फाइनांस तौबा अमदी यूक्रेन बु मंगन तागनबा सागलखिबा मीडियादगी यूक्रेन की सिक्योरिटी ngaknaba थिंजिनखिबनि हाइना जेलेंस्कीना लाउथोखि मखा तानासु महाकना यानिंगदबा न्यूज चैनल कयाबु नामा असि पांदुना थिंजिनबगी थबकसु लेफ्टना सथखि नंबर 4 यूक्रेन द रशियन लोन ngang मियोय सादा कुंथ्रा मुक लै जेलेंस्की मसासु रशियन लोन ममा लोन ओइबा मिशकनी जेलेंस्की की ममांगदा लेरंबा यूक्रेनियन प्रेसिडेंट ना स्टेट लैंग्वेज लॉ अमा सेमखि लॉ असिगी मतुंग इन्ना बिजनेस दा मीडिया दा अमदी क्लासरूम दा यूक्रेनियन लोन खक्तमक सिजिनगदबनी खबर सेफोंग खुदिंगमक्सु यूक्रेनियन लोन खक्तदा फोंगदबनी रशियाना लॉ असिबु रशियन लोन बु सिंगनबा ओइना उखि ह्यूमन राइट्स वॉच नसु पेंदबा फोंगदोखि रशियन ममालोन लोलकपा अनौब यूक्रेनियन प्रेसिडेंट जेलेंस्की नसु लॉ असि सेमदोकनबा होनखिदे
Maikai kiyadagi Zelensky bu USA ki papet ni hainarakibasu taki. Adubu lalak manungsida irai numitta Zelensky masamakna Russian maronda Russia gi miyamda Russia na sathariba lan asibu lefannaba appeal tawki. Number 5. Christian lining chatpa ichilinaw singna angang piklingai godfather natraga godmother oibagi chatnabi khangbiramkani. Russia amadi Ukraine da makoibu kum natraga kuma haina khangnai. Ukraine ki sakti paiba businessman amadi politician Viktor Mebekchut ki macha atombi Daria gi kum Vladimir Putin na oiki. Mebekchut amadi Putin sahi kun hena luna tinarakpagi news headline kiyasu laiki. Viktor Mebekchut machasi opposition leader amasu oiribani. Ukraine dagi tongan taningba lalhollup singbu tengbangi Crimea ga gas ki deal tongnai amadi Russia da maru oiba information kiya haidoi haibagi namada Viktor Mebekchut pu house arrest ta thamki. Myanmar da Aung San Suu Kyi thamkiba ka chap manai. Fibam kaya da thawong sisu Putin gi asaubadagi haibani haina lawba yai. Number 6. Russian President Vladimir Putin na wahi lising taret ki essay ama Russian amadi Ukrainian loan da iki. Essay aduda Ukrainian amadi Russian pumnamak amatani ichil inawni haiki. Zelensky na di wafam asibu karem naki. Zelensky ki wahi singdu sawrakna asumna handokpa yai. Machin manaw hairibadu samdrembi amadi saisragumani. Asuk chawba laibak amagi president amana asigumba thabakta matam kaithokpa ngambasi kalakchai. Asigumba khuchin chinani Russian president na Zelensky aiga unaba ngamdribasi. Zelensky na noktuna asumna amung makha takhi. Nupa asina Ukrainian loan khanglamlibasi yam fai. Russian Federation ki president na Ukrainian loan da iba hawraklibasi na takpadi aikhoina thawongsi chumle takpani. Asumna 2021 loisilapa aswaidagi masing yamlaba amadi matik charaba lanmi Ukraine ki border da paisinduna thamlaklaba matung Russia na February tang 13 dagi Ukraine da full scale landabagi thawongsi chatharakibani. Sagol sel numitta Russia ki president Vladimir Putin na mayek sengna asumna haiki. Ukraine da chathariba Russia ki operation asigi pandamdi Ukraine bu demilitarize tawba amadi neutral status ta purakpani. Phibam khudingmakta pandamsi oithok hangani. Kiningai masak oiraba malembu tangkoi tahan mangamba kham thengna chawkhatlaba khutlai kaya kaya paisinduna leinaraba matamsida lan pamak kana amata leiroi. Achum arana maikai amada thamlaga malemgi leibak kayana lan asibu lefannaba honari. Amuksu European leibak singi oinadi masi hena thoina nungnangngai oi. Maramdi pikle hairiba Ukraine si Europe ki oinadi ani suba khwaidagi chawba country ni. Mishingdasu 4 crore 40 lakh muk leiduna Europe ki oina tare suba mafam kalle. Russia ne Ukraine bu khudum chankiba taragadi European country khudingmak pusu khudum chalakba ngamkigani haibagi akiba leibak singsida lei. Phibam sidi super power oiriba US na su oithok haningde. Maram asina su sahi sani hena military neutrality status maintain torokpa Switzerland na su Russia da sanction thamlaklai. Australia, France amadi Japan na su financial sanction chathari. Sports agency singi marakta Football Federation, FIFA, UEFA amadi International Olympic Committee na su Russia ki sanarosingbu ban tawkhre. Formula 1 na su Russian Grand Prix cancel tawkhre. Financial institution HSBC, NYSE amadi NASDAQ na Russian company singa thabak tawba thingjille. Facebook amadi parent company Meta na Russian advertisement khudimak ban tawkhre. Twitter na Europe ta leiriba Russian khudimak ki account thingjille. Google na Russia ki media singna Google, YouTube amadi Google ki app singdagi phangpham thokpa ad mani fajin khre. Disney na Russia da film release thingkhre. Netflix su Russia da service leble. Sahi sigi oina isai competition Eurovision da Russian ek amata yawba yararoi haina khangan khre. 2013 da Putin na taekwondo da fangkiba black belt adusu World Taekwondo Organization na loksin khre amadi makha ta na Russia da taekwondo ki ibel amata sillaroi haina lauthokre. Khwaidagi chawba oil amadi gas companies Shell amadi Equinor su Russia dagi thokre. FedEx su Russia da order lodre. Tech giants Dell amadi Intel su Russia da port zone ba leble. America ki Delta Airlines ka Russia ki Aeroflot ka thabak tominaramba adusu leblani. Investor kaya su phibam sida Russia dagi haidorakle. Nakal amadana Russia na bomb thadabada Europe ki khwaidagi chawba nuclear plant machet ama mai chakhi. Ukraine ki khathang masukta thokiba irai numit ki thodo asina malem pumbada tujungba phawhankhi. Nuclear toxic puthorakadra haibgi nungnangba poknakhi. Laibak phabana masimakti tholakhidre. Russia na nuclear plant adubusu khudum chanchan khre amadi atopa plant tramnga amabusu paishilagani haibgi paw lei. Mars tang ahumgi pung 12 minute 19 chatpa matamda Russia amadi Ukraine gi maikaidagi tweet amamam thongnarakhi. Tweet adudu Ukraine na hai
Kharbib amadi Sumida, Russia na kanna landa salakpana maram oiduna, India, Pakistan, China amadi atopa leibak kya ki satra sing hostess ohelle. Satra sing asibu humanitarian corridor piduna, Ukraine ge atopa hena safagadaba mafam amada thindokpa yahanbiyu haiduna, leibak sing na Moscow da demand tawbiyu haiduna appeal tawrakhi. Amaromdana pungpham asimaktada Russian embassy ki official Twitter account ki matung inna second master Russia ki President Vladimir Putin amadi India ki Prime Minister Narendra Modi na Ukraine da leiriba Indian singbu asoi angam yaudana lahinnaba khangan khraba matung Ukraine ki security force singna Indian ki satra singbu hostage oina thamle amadi human shield oina sizinare haibagi maral sirakli. Russian embassy ki matung inna Kharkiv tagi pung ama makai nakna laiba Russia ki Belgorod city da Indian students singna satke haibada Ukrainian government na athingba thamle amadi satra singbu sungoi oina sizinari. Asumna lalaksida awai akum kaya su sathari. Mioiba ama oina ikoisu lan asibu sogot kumsi. Lan asida thokliba misi minagi masingbu football match score amagum khanba tokse. Third World War haibadu lakladi score aduda isa gi masingsu yorokpa yai. Russia na landari bumong asibu RK production na condemn tawjay. Adubu USA amadi makoy kongloi singnasu khoi mahum da chay thinbagi thabak tawroi debani. Marak sida Ukraine na hanglai oibagi mahut maram chana amadi wakal tana warep lawduna lan asibu themjan bakak natana makha tana irang thuandana ba hona batai. Viewers singi wakalon comment box ta ngai jaramge. Mityeng tabiri bupumna makpu aroi bo ina thagat chari.